ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯔꯤꯗꯤꯡ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤ ꯉꯁꯤꯒꯤꯁꯤꯅ ꯍꯥꯏꯗꯤ ꯔꯥಶꯤ ꯀꯩꯒꯤ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯁꯟꯗꯦ ꯄꯣꯛꯄ ꯃꯤ ꯃꯟꯗꯦ ꯄꯣꯛꯄ ꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯍꯧꯔꯁꯤꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄ ꯃꯤꯗꯒꯤ ꯍꯧꯔꯁꯤꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄꯒꯤ ꯀꯥꯔꯠꯁꯦ ꯍꯥꯏꯐꯦꯠꯇꯪ ꯁꯟꯗꯣꯛꯄꯤꯔꯣꯀꯣ ꯁꯟꯗꯣꯛꯑꯒ ꯁꯤꯗꯒꯤ ꯑꯗꯣ 5 ꯁ꯭ꯄ꯭ꯔꯦꯗꯀꯨꯝꯕ ꯂꯧꯊꯣꯛꯄꯤꯔꯒꯦꯀꯣ ꯍꯥꯏꯗꯤ 5 ꯁ꯭ꯄ꯭ꯔꯦꯗ ꯑꯣꯏꯅ ꯇꯧꯔꯁꯦ 1 2 3 4 5 ꯀꯣ ꯑꯇꯩꯁꯦ ꯂꯣꯏꯅ ꯈꯨꯝꯖꯤꯟꯕꯤꯈ꯭ꯔꯣ ꯁꯤꯗ ꯂꯩꯔꯦ ꯀꯥꯔꯠ ꯃꯉꯥꯁꯦ 1 2 3 4 5 ꯀꯣ ꯐꯥꯔꯁ ꯀꯥꯔꯠ ꯀꯣ ꯐꯥꯔꯁ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯁ ꯀꯥꯔꯠꯅꯦꯅ ꯈꯟꯕꯤꯔꯁꯦꯀꯣ ꯍꯥꯏꯗꯤ ꯄꯥꯁ ꯀꯥꯔꯠꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯒ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯐꯔꯝꯃꯅꯤꯀꯣ ꯈꯔ ꯍꯥꯏꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯆꯨꯋꯦꯁꯟꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯟꯈꯩ ꯀꯩꯀꯩ ꯂꯥꯏꯐꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯅꯧꯕ ꯂꯥꯛꯑꯝꯕ ꯌꯥꯏꯀꯣ ꯃꯃꯥꯡꯗ ꯑꯗꯨꯒ ꯑꯃꯁꯨ ꯈꯤꯇꯪ ꯁꯣꯛꯄ ꯄꯟꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯀꯥꯔꯠ ꯀꯣ ꯑꯗꯣ ꯑꯅꯤꯁꯨꯕꯩꯁꯤꯅ ꯑꯩꯈꯣꯏꯒꯤ 7 ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯍꯥꯏꯀꯣ 7 ꯑꯣꯐ ꯄꯦꯟꯇꯤꯀꯜꯁꯦ ꯀꯩꯝꯇ ꯅꯠꯇꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯅꯣꯝꯗꯤ ꯑꯗꯨꯝ ꯅꯣꯝꯕ ꯁꯣꯝꯁꯤꯅꯀꯣ ꯅꯣꯝꯃꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯇꯝꯗꯗꯤ ꯍꯦꯛ ꯑꯣꯏꯗꯕ ꯁꯤꯁꯦꯀꯣ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯍꯦꯛ ꯑꯣꯏꯗꯤ ꯑꯣꯏꯔꯒꯁꯨ ꯊꯥ 3 ꯑꯃ ꯆꯣꯟꯊꯔꯒ 4 ꯑꯃ ꯆꯣꯟꯊꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤꯅꯦꯀꯣ ꯍꯧꯖꯤꯛ ꯁꯣꯝꯅ ꯀꯩꯒꯨꯝꯕ ꯍꯣꯠꯅꯕꯤꯔꯝꯃꯒꯗꯤ ꯀꯩꯅꯣꯝꯃ ꯊꯕꯛ ꯇꯧꯔꯝꯃꯒꯗꯤ ꯃꯥꯒꯤ ꯔꯤꯖꯜꯠꯁꯦ ꯈꯤꯇꯪ ꯇꯞꯅ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯁꯦ ꯑꯃꯨꯛ ꯐꯩꯀꯣ ꯁꯤꯗ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯁꯤꯗ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯨꯝꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯌꯥꯏ ꯏꯟꯀꯝꯒꯨꯝꯕ ꯏꯟꯀ꯭ꯔꯤꯁ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯇꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤ ꯄꯔꯁꯟꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯁꯦꯂꯔꯤꯗ ꯍꯥꯏꯛ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯇ ꯒ꯭ꯔꯣꯠꯀꯨꯝꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯁꯤꯗ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ 8 ꯑꯣꯐ ꯁꯣꯔꯠ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯁꯦ 8 ꯑꯣꯐ ꯁꯣꯔꯠꯁꯦ ꯏꯁꯥꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯗꯣ ꯑꯃꯈꯛ ꯀꯩ ꯍꯥꯏꯅꯤ ꯑꯥꯏꯁꯣꯂꯦꯠ ꯇꯧꯔꯒ ꯊꯝꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯃꯤꯒ ꯑꯝꯇ ꯄꯨꯅꯤꯡꯗꯕ ꯃꯤꯒ ꯑꯝꯇ ꯇꯤꯟꯅꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯁꯖꯦꯁꯟ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯃꯤ ꯄꯨꯜꯂꯣ ꯈꯇꯪ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯃꯊꯟꯗ ꯂꯩꯒꯅꯣ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤቭ ꯊꯣꯠꯁꯀꯨꯝꯕ ꯂꯩꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯊꯣꯠꯅꯀꯣ ꯋꯥꯈꯜ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯤꯌꯣ ꯑꯗꯨꯒ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣ ꯂꯥꯁꯇ ꯗꯦꯠ ꯀꯥꯔꯠ ꯂꯥꯛꯑꯦꯀꯣ ꯗꯦꯠꯁꯦ ꯍꯥꯏꯗꯤ ꯐꯠꯇꯦ ꯍꯥꯏꯕꯕꯨꯗꯤ ꯌꯥꯔꯣꯏ ꯑꯗꯣ ꯁꯤꯁꯤꯗ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯁꯔꯐ ꯇꯧꯗ꯭ꯔꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯀꯥꯟꯅꯗꯕ ꯄꯣꯠꯇꯣ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯏꯀꯩ ꯆꯦꯟꯖ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯋꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯒ ꯑꯩꯁꯤꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯅꯪꯅꯗꯤ ꯐꯥꯎꯅꯅꯤꯡꯕ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕꯒꯨꯝꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯔꯦꯁꯄꯣꯟꯁꯀꯨꯝꯕ ꯄꯤꯗꯕꯗꯤ ꯑꯗꯨꯇꯥꯔꯒꯗꯤ ꯊꯥꯗꯣꯛꯑꯣ ꯑꯗꯨ ꯄꯔꯁꯟꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯅꯪ ꯃꯥꯏꯀꯩ ꯆꯦꯟꯖ ꯇꯧꯋꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯍꯥꯟꯕꯀꯣ ꯁꯟꯗꯦꯒꯤ ꯔꯤꯗꯤꯡꯁꯦꯀꯣ ꯑꯗꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯃꯤꯉꯩꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯆꯞ ꯃꯥꯟꯅꯅ 5 ꯂꯧꯊꯣꯛꯄꯤꯔꯁꯦ ꯑꯍꯥꯟꯕꯗ ꯁꯤ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄꯒꯤꯅꯤꯀꯣ 2 3 4 5 ꯑꯇꯩꯉꯩꯁꯤ ꯂꯣꯏ ꯊꯝꯖꯤꯟꯕꯤꯈ꯭ꯔꯣ ꯑꯅꯤꯁꯨꯕꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯩꯅꯣꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯟꯗꯦꯒꯤꯀꯣ ꯇꯣ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯗꯤ ꯊꯧꯅꯥ ꯂꯩꯅ ꯐꯦꯁ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯁ꯭ꯇꯔꯦꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯁ꯭ꯇꯔꯦꯡ ꯀꯥꯔꯠ ꯁꯤꯁꯦ ꯁ꯭ꯇꯔꯦꯡ ꯀꯥꯔꯠ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯔꯦꯡ ꯂꯩꯕ ꯋꯤꯜ ꯄꯥꯋꯔ ꯀꯩꯀꯥ ꯂꯩꯕ ꯈꯥꯡꯕ ꯀꯟꯕ ꯊꯧꯅꯥ ꯂꯩꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯊꯣꯛꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕꯗꯀꯣ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯐꯦꯁ ꯇꯧꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯦ 9 ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯀꯣ 9 ꯑꯣꯐ ꯋꯥꯟꯁꯦ
ꯍꯧꯖꯤꯛꯁꯤꯗ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯇꯟꯊꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯗ ꯍꯥꯏꯗꯤ ꯀꯩꯝꯇ ꯇꯧꯅꯤꯡꯗꯕ ꯈꯣꯠꯇꯕ ꯐꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯈꯤꯇꯪ ꯁꯤꯗ ꯍꯥꯏꯗꯤ ꯇꯧꯅꯤꯡꯗꯕ ꯐꯥꯎꯔꯦ ꯇꯧꯒꯅꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯤꯗ ꯆꯦꯟꯖ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯁꯤ ꯇꯦꯔꯣ ꯍꯥꯏꯔꯒ ꯖꯁ ꯏꯠꯁ ꯑ ꯒꯥꯏꯗꯦꯟꯁꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟ ꯁꯤꯆꯨꯋꯦꯁꯟꯁ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯗꯣ ꯁꯤꯗ ꯍꯥꯏꯗꯤ ꯏꯁꯥꯅ ꯇꯟꯊꯕ ꯈꯣꯠꯊꯕ ꯋꯥꯈꯜ ꯐꯠꯇꯕ ꯃꯌꯥꯝ ꯈꯟꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯁꯤꯗ ꯎꯡꯉꯒ ꯂꯩꯕ ꯈꯣꯠꯄꯒꯤ ꯇꯥꯏꯞꯇ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯂꯦꯞꯄꯒ ꯂꯩꯔꯤꯁꯦꯀꯣ ꯑꯗꯣ ꯐ꯭ꯌꯨꯆꯔꯗꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯀꯥꯔꯠ ꯑꯃꯨꯛ ꯍꯥꯏꯔꯁꯤꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯁꯤꯗ ꯍꯥꯏꯗꯤ ꯐꯒꯅꯤꯀꯣ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯦ ꯐꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯕ꯭ꯂꯣꯛꯁꯤꯗꯅ ꯗ ꯃꯨꯟ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯗ ꯃꯨꯟꯁꯦ ꯍꯧꯖꯤꯛꯁꯦ ꯆꯤꯟꯇꯥꯒꯨꯝꯕ ꯑꯗꯒꯤ ꯑꯀꯤꯕꯒꯨꯝꯕ ꯏꯁꯥꯗ ꯈꯔ ꯂꯩꯔꯝꯒꯅꯤꯀꯣ ꯊꯥꯗꯣꯛꯑꯣ ꯑꯗꯨꯗꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯇ ꯍꯥꯟꯅꯀꯣ ꯑꯗꯨꯗꯣ ꯍꯤꯜ ꯇꯧꯅꯕ ꯍꯥꯟꯅ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯈꯟꯕ ꯌꯥꯗꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦꯀோ ꯁꯨꯃꯥꯏꯅ ꯈꯟꯖꯟꯕ ꯌꯥꯗꯦꯀೋ ꯍꯥꯏꯕꯗꯣꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯪꯉꯣ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯍꯥꯟꯈꯩ ꯄꯜꯂꯒ ꯂꯩꯕ ꯈꯣꯠꯄꯒꯨꯝꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯟꯗꯦꯒꯤ ꯃꯊꯪꯒꯤꯁꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯀꯣ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯉꯩꯒꯤ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯥꯁꯦ ꯈꯤꯇꯪ ꯅꯦꯒꯦꯇꯤቭ ꯀꯥꯔꯠꯀꯤ ꯇꯥꯏꯞꯇ ꯊꯣꯛꯑꯦ ꯉꯁꯤꯁꯦ ꯁꯤꯃꯗꯤ ꯃꯤꯅ ꯑꯣꯏꯗ ꯄꯥꯗꯕꯒꯨꯝꯕ ꯌꯥꯝ ꯇꯧꯔꯝꯒꯅꯤꯀꯣ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯤ ꯌꯥꯝ ꯊꯥꯖꯕ ꯃꯤꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯝ ꯍꯥꯠꯂꯒ ꯆꯠꯈꯤꯕ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯤꯁ꯭ꯋꯥꯁ ꯍꯥꯠꯄꯅꯤ ꯈꯪꯗꯦ ꯁꯦꯜ ꯊꯨꯝ ꯍꯥꯠꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕꯩ ꯃꯑꯣꯡꯗꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯈꯠꯅꯕ ꯆꯩꯅꯕꯁꯦ ꯈꯔ ꯇꯣꯏꯔꯝꯒꯅꯤꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯑꯣꯏꯔో ꯑꯗꯣ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯆꯦꯟꯖ ꯇꯧꯕꯤꯕ ꯍꯥꯏꯗꯤꯈꯤꯇꯪ खर इंब जगह चलो है इंब जगह है कहीं चलो है हिल स्टेशन नतेको है वखन इंगदब मफमगुम थीरग है इसादो पोथाबीबगी तारेको वखन करी करा मैम से सूमायन खतंग है जगह येंगा चटपियो इमुंगको है यूमक्तद अदुम हादि का खतंग तोंगानबा अमा लेरगा इथंदा हादि शांति ओइना फंबदो आइन तोबीबा हाइतारेको थबकसे चैलेंजेस मैम अमा लेरंगनिको लाइफ दा हजिक चैलेंजेस लेरगा सिदा चैलेंजेस लेये अदुगा खतंग सेसु हाइको यादे हाइबदो खंगलो मिंगोंदा खरखरा मिंगोंदा यादे हाइबदो खंगलो हादि अदुम याय याय चटकनोको अदो कोंबदा खतंग केनो तोबियो इसासे तुम्बा चाबा खतंग मतम नाइबियो अदुगा खतंग अदुदुना हादि नवंदा रिफ्रेश ओइरकनी तुम्बा चाबा मतम नाइद्रगति हक्चांग सोगलकपो खोपदो हाइबदो ओइगनिको अदुना खतंग अदुमाइना हादि इसाजे पुरा रिफ्रेश ओइथोकनोबा हादि पोथाबियो खरको दुसरे लेरे अखोइगी ट्यूसडे गिसना नुमित मरिनी खतंग ngaire केनोगी वेडनेसडे थर्सडे फ्राइडे सैटरडे खतंग ngaire मथंगी कार्ड को मथंगी कार्ड से हाना संदो थमे को दम हाइदि लौथोकपदो वीडियो दम सांगने सफल तौरगो स्प्रेड तौरगो केनो तौबदो दुगी से लेरे सिगिसिना खोगी केनो फोर्थ कार्ड को 4 डे युमजगेशन निमितकी ममांग दा खतंग एंगोंदा थबकुंबा लामगनिको हाइदि अफबा थबकुंबा अदुगा प्रेजेंट से हाइदि केनोगुंबा तौबिगनो मी थाजाबिगनो पैसा नुसा पियो खोलो हाइ मतमदा पिथोकबिगनो को हाइदि प्रेजेंट से दा अदुगा इवन रिलेशनशिप की मतंग दा हारगसु को याम का हाइना थाजाबा थंबिगनो होजिकी मतम होजिकी ओइनादि हाइदि अदु हाइदि थाजाबा अमा लेरे अदुगा हाइदि कितंग खना चाइनाबा खोटपसु दुम थोकपसु याइ कोना बाइनिगी मरक्ता अदुगा अमन अमु कमाइना हाइयो तना हाइदि लाइबा मथंगी थोलैबा काचना सिदा कै हाइगे हाइ मतम सिदा हौजिक एगी कोकता हाइदि पोट अनि लेको हाइदि इदा थबक ओइरो नत्रगा हाइदि रिलेशनशिप की मतंग दसु ओइरसेको हाइदि थबक बिजनेस हाइदि आइना खल्लिबा पोतो अदुदा फोकस तौरगा अनि सिदगी आई करमबना फगदगे ना खल्लेबा सिदा अनि सिदे करमबना फगदगे से खनबियो हाइदि आइना नंगना खल्लिबा पोतो अदुदो फैयेना खल्लगा अदु फॉलो तौबियो अदुगा नंग खितंग सेल जो हाइको हाइदि नंगी सिदा मी से लेपगा ले दोला मथकता गैदा अदुना सुमाइना हाइदि नंगी सिजे माइ दोला मथकता लेपा हाइसे युमदा लेपगदि दुम हाइदि अखोगी कंफर्ट जोन अमदा दुम लेजैनाको अर सिदा हाइ थोपिरोन हाइबा सिदा थोपिरागा नंगना तौगेना खल्लिबा थबकदो तौओ हाइदि कंफर्ट जोन दगी थोलो अदुगा हौरो नंगना हौगे हाइना खल्लिबा थबकतो अदो से लेरे अदुगा मथंगी कार्ड से अखोगी नाइट ऑफ कप्स को नाइट ऑफ कप्स ना हाइदि ब्लॉक की मपादा लाए अखोइसे सिगी कार्ड सिगी ब्लॉक सिगी मैसेज ना हाई करी हाइगे मतमदा हाइदि मीना ngaंबो खोटपदा याम का हेना लौगनो को
ꯑꯗꯨꯒ ꯌꯥꯝ ꯀꯥꯏꯅ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯂꯧꯒꯅꯣ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯔꯒꯗꯤ ꯍꯥꯏꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒꯨꯝꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯂꯧꯕꯤꯒꯅꯣ ꯑꯗꯣ ꯃꯤꯅ ꯉꯥꯡꯁꯤꯟꯕ ꯈꯣꯠꯆꯟꯕꯗ ꯀꯌꯥ ꯃꯋꯥ ꯂꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯈꯤꯇꯪ ꯑꯩꯒꯤ ꯏꯃꯣꯁꯅꯦꯜ ꯕꯦꯂꯦꯟꯁꯀꯨꯝꯕꯁꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯗꯤ ꯈꯔ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯂꯩꯔꯝꯃꯣꯏꯀꯣ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯕꯦꯂꯦꯟꯁꯀꯨꯝꯕꯁꯦ ꯑꯗꯨꯒ ꯂꯥꯁꯀꯤ ꯀꯥꯔꯠꯀꯣ ꯂꯥꯁꯀꯤ ꯀꯥꯔꯠꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯪꯉꯣ ꯈꯣꯠꯂꯣ ꯍꯥꯏꯕ ꯂꯩꯌꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯄꯣꯛꯄ ꯃꯤꯉꯩꯒꯤꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 2 3 4 and 5 ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯈꯤꯇꯪ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯂꯤꯡ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯣꯏꯔꯣꯀꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯩ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝ ꯀꯜꯂꯒꯁꯨ मासु अदुम थबकसे हाइदि डिले ओइबा हाइतारेको अखोइना कैनोम तौनिंगबा मतमदा हाइदि अइना फन्याम नोमगसु हौजिक फंगदबा पोतो मासु अदुम खरा मतम खरा लेइरगा हाइदि तपना फंगबा हाइतारेको हाइदि इसादा अइना तौरिबा थबकतुदा हाइतारेको नंगना तौरिबा थबकतुदा हाइदि नंगदो एक्सपर्ट ओइरमगनिको यामना सोमसे हाइदि अइगी प्रोफेशन तुदा हाइतारेको दो सिदा मुलासेको लवर्स कार्ड लापसे हाइदि फैको ब्लेसिंग्स लेको नोइदा हाइदि सिदा एंजल हाइको एंजल की ब्लेसिंग्स हाइ एंजल की ब्लेसिंग्स अखोइदि हाइदि एंजल सिदि अखोइना कैनो तौदबनिना हाइदि लक्ष्मी गी हाइतारेको हाइदि ब्लेसिंग्स लेबा नबाइनी कपल की मथक्ता हाइतारेको नो इमुंग द ब्लेसिंग्स लेबा हाइतारे अदुगा अमसु साइन ले हाइदि थबक तौगेना तौरगदिने हाइदि खंदंग खल्लगा लेगनो हाइदि एक्शन लवन हाइको हाइदि सिदा मीसे हाइदि येंगगदंग मासे खल्लगदंग लेत्रा अदुना हाइदि तौगेना खल्लगदिको एक्शन लवो हौरोन हाइको लास्ट कार्ड द टेम्परेंस का थोलेको टेम्परेंस से अगेन हाइदि यामना अदुम बैलेंस तौरगा चटलोको हजिकसे याम बैलेंस तौरगा चटलो हाइदि तसु चटलमगनी अदुगा अदु हाइ नंगी वर्क प्लेस अदगी युम करी क्रास युम हाइदगा हाइदि नंगी पर्सनल और प्रोफेशनल लाइफ अनि मक्से खितंग बैलेंस तौरगा चटपियोको अदुदुना हेना फबो होइगनिको अदुगा रिलेशनशिप की मतंगदा हाइरगदि अमु सिगी मतंगसिदा हाइदि नबाइनी पुल्लगा हाइदि प्रॉब्लम लाको मतंदा नबाइनी अदुम सॉल्व तौबा ngamgani मथंगिसेना इराय नुमितकेको इराय नुमितके साइपेतंग येंगमिनरसेको हौकिबा मतम याम नुंगाइको हाइदि दुम थबा इंखांग दोइरो मदो ओइरो दो सिदा हाइदि हौकिबा मतम नुंगाइ हौजिसे खतंग केनोगुम्बा चलमगनी हाइदि बिजनेस गुम्बदा कइगुम्बदा हाइदि लॉस गुम्बा चलमगनी को सिसे अदो लॉस चलगा सिदा इन हाइगतबा हाइरगदि को हाइदि मांगबा तोंगबा हाइबसिदा अमु हाइदि कइनोने हाइदि अखोइना थबा अमा तौरगदि अमु प्रॉफिट अमा लेबा अमु मांगबा हाइरगदि अदो सिदा हाइदि अमांगबदुदा याम का हाइना खंजलगा लेबिरगनो हाइदि मखा ताबको हाइदि move on taubiyoka haidi look forward and go for it sidaina sigi simple card sigi message haidi amang basida haidi akona ungjalaga khanjalaga leitabud hai tare ko maigai amado onto ga yengbiyo haidi si lambi je si katang mang basi dum khalleraga ding sagi mangbodo dum khallene ko adugi mohutta haidi maide loithoga ai afaba mayam ama leiri ko ai gi mamangda haidi lambi sangna leiri ko sida chatkadaba leiri ko haina dumaina khanbi ba hai tare ko adu sumaina khalla kanda hai tare ko sigi matungda lai card se फै को फब है को फजन लेबदो इमुंग मनुंग शांति लेना को खतंग सिदसो हाइको ब्लॉक द टेम्परेंस लाबनिना साउब खोप खतंग फदबियो याम का फंग साउगटपिदबा हाइतारेको हाइदि थबक मफमदो ओइरो नत्रगा युमदा कइदा ताइनबिदबा हाइतारे अइना साउनिंगगा हाइदि मी अमदको अदो सिदा अकोम्बैसिदा हाइदि अफबा अमा लाकपे याइको अफबा पैसा नुसानी खंगदे थबकनी खंगदे अमा अदाइना अफबा अमा लाओ हाइना लेको अदो सिसिना अखोइगी इराय नुमित के लेरे लास्ट की थांजे नुमित येंगमिनर मथंगी कार्ड अमु येंगमिनरसेको लास्ट कार्ड मरी मंगा ऐसे खितंग खितंग दि थुरेको आइना वीडियोस कुंबा नंबसे पूरा हाइदि मतमसे ओंदा खतंग खुयौनबगे अदो जुलाई की हापो ऑन हाइबदो ने सुम हापनिंगदना हापनेको अदो लास्ट की हाइदि थांजे नुमित पोकपा मिंगैगी हाइतारेको खितंग सिदसु गाइरेको थवाइ नुंगाइतबा थौदोकुंबा खरा थोखिबा लैये थौदोक ओइरो नत्रगा मांगबो ओइरो खरा हाइदि इंडिकेट तौबा हाइतारेको अहांबगिसेको हाइदि सिसे सी पास कार्डनेको अदो हौजिक इसाना कैनोमा हाइदि थबा अमा होगेना खल्लिबा जिकसे
ꯊꯕꯛ ꯑꯃ ꯍꯧꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯈꯣꯡꯗꯥꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯇꯧꯕꯤꯌꯣ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯍꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯖꯦꯔꯣꯁꯦ ꯍꯥꯏꯗꯤ ꯏꯠꯁ ꯑ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯍꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯅꯪꯁꯦ ꯍꯧꯔꯒꯦꯅ ꯄꯨꯔꯥ ꯆꯞ ꯌꯨꯡꯅ ꯈꯜꯂꯦꯕ ꯇꯥꯔꯗꯤ ꯇꯧꯕꯤꯔꯣ ꯁꯤꯁꯦ ꯑꯗꯣ ꯇꯨꯡꯗ ꯂꯥꯛꯀꯗꯕꯗ ꯐꯩꯌꯦꯀꯣ ꯐꯩꯌꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯃꯤ ꯑꯃꯈꯛ ꯍꯥꯏꯗꯤ ꯁꯒꯣꯜ ꯃꯊꯛꯇꯒ ꯐꯝꯃꯒ ꯂꯩꯔꯤꯁꯦ ꯍꯥꯏ ꯁꯒꯣꯜꯁꯦ ꯑꯉꯧꯕ ꯃꯆꯨꯀꯣ ꯑꯉꯧꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯐꯕ ꯑꯁꯦꯡꯕ ꯃꯆꯨ ꯑꯁꯦꯡꯕ ꯃꯆꯨ ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯄ꯭ꯌꯨꯔꯤꯇꯤꯒꯤ ꯁꯤꯝꯕꯜ ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯁꯛꯁꯦꯁꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯄꯤꯒꯅꯤꯀꯣ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯇꯨꯗ ꯑꯗꯨꯒ ꯕ꯭ꯂꯣꯛꯇꯅ ꯍꯦꯡꯃꯦꯟ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯦꯡꯃꯦꯟꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯉꯦꯅꯀꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯒꯤꯔꯤꯒꯤ ꯇꯛꯁꯟꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯊꯥꯗꯣꯛꯄꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯑꯣꯏꯖꯔꯛꯇꯅꯤꯀꯣ ꯑꯩꯒꯤ ꯃꯇꯝ ꯌꯧꯗ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯀꯣꯝꯕꯒꯤ ꯂꯥꯁ ꯀꯥꯔꯗ ꯊꯣꯛꯂꯛꯄꯁꯦ ꯂꯥꯁ ꯀꯥꯔꯗꯁꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯨꯝꯕ ꯑꯣꯏꯅ ꯇꯧꯔꯤꯅ ꯀꯥꯔꯗꯁꯦꯀꯣ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯨꯝꯕ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯔꯨ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯔꯤꯗꯤꯡꯁꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯈꯔ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯍꯥꯟꯈꯩꯗꯤ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤ ꯍꯥꯞꯍꯧꯗ꯭ꯔꯦ ꯃꯃꯥꯡꯗ ꯈꯇꯪ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ 10-15ꯅꯤꯁꯦ ꯌꯥꯝ ꯂꯠꯈ꯭ꯔꯦ ꯚꯤꯗꯤꯑꯣꯁ ꯑꯩꯉꯣꯟꯗ ꯔꯨꯇꯤꯟ ꯑꯃ ꯀꯥꯏꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝꯁꯨ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯃꯦꯟꯒꯨꯝꯕ ꯁꯨꯝ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯆꯥꯅꯩꯌꯦ ꯏꯗ ꯆꯥꯅꯩ ꯆꯥꯟꯅꯗꯦ ꯍꯥꯏꯕꯗꯣꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯊꯦꯡꯛ ꯌꯨ